Hi guys, welcome back to my channel. Nasisu isay cover ta tawjige. Tawjadari isay si Taibang Wakhalna mangdringei hari isay phajakraba isay duni. Ngasi ge kogi isay sakloi na leijari basina Joshua Warakpam. Masina kogi isay sakloi dori bani. Mathang sina koi video yengbiri ba kudimona di khangbigani nongmai them amar. Ai kogi drum pai bi dori bani mana. Mathang da gi oi da leiribsina dilyawang. Masina effect paisa dori bani. Aduga yet leiribsina bamboo. Masu effect ni, aduga bamboo gi hek mathang leijari bisina stroke haibam lemba masu effect paisa dori bani. Kay ma mayam na isay cover to hanimba lerga di comment box ta phongdo piro am share mayam na musibiduna I channel busu like subscribe share to view am share aduga video si busu loim phombi ta view hajari mayam ko dimu ko thakat pa phongdo share. Thank you. Taibang Wakhalna mangdringei at siyang malim na Taibang Wakhalna mangdringei at siyang malim na Taibang Wakhalna